मा कमदवे फजबरा कोबी मना चागरे तू मरक्तगी साइज फ चागरीजे सिदैजो माइदी कोला चागिबा माले मोरमे तिलौगा सिदैदा तिलौ अचौबदो लोइन चाथोखरे सिदना अम तु फु चाथोखरे ग्यानिना रोइबिने मा तारजे लोइ ताथोखिदना अमते याहोद्रे मको कोकता अमते याहोद्रे Ngasidi breakfast se akoi tan chadre silana tan jabduma kano to wi haubu khotpa matam changi aduna athubi charge ma wadana ban ai wadana bo itara gadi nang chakasi juna thonga da ati tawdabju yade aduga wabju yade nangi kwai du bo ai wadana ba singe ai ga kitang phajadra go ki wahida sasinang thongta ꯅꯨꯡꯇꯤꯒꯤ ꯊꯣꯡꯉꯤꯁꯦ ꯃꯠꯇꯗ ꯅꯪ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕ ꯌꯥꯎꯈ꯭ꯔꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯅꯪ ꯈꯔ ꯊꯣꯡꯍꯟꯕꯤꯗ꯭ꯔꯣ ꯑꯃꯁꯤꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯃꯥ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯌꯥꯎꯗꯤ ꯌꯥꯗꯦ ꯃꯃꯥꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯃꯥ ꯑꯗꯨꯝ ꯁꯤꯟꯖꯜꯂꯛꯀꯗꯣꯔꯤꯅꯤ ꯀꯩꯅꯣ ꯉꯁꯤ ꯕ꯭ꯔꯦꯗ ꯁꯦꯝꯕꯗ ꯁ꯭ꯃꯥꯏꯂꯤꯡ ꯇꯧꯔ ꯁꯦꯝꯃꯤꯅꯣ ꯀꯩꯅꯣ ꯑꯩꯅ ꯁ꯭ꯃꯥꯏꯂꯤꯡ ꯇꯧꯕꯁꯦ ꯅꯪ ꯄꯥꯝꯗꯕ꯭ꯔꯥ ꯄꯥꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯔ ꯏꯄꯥ ꯄꯥꯈꯠꯂꯤꯅꯦ ꯅꯪ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯄꯁꯦ ꯑꯃꯨꯛꯇ ꯅꯣꯛꯇꯕꯅꯤꯅ ꯅꯣꯡꯉꯥꯝꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯁꯨꯛ ꯇꯣꯛꯑꯒ ꯏꯁꯧ ꯂꯥꯡꯉ ꯂꯩꯕꯅꯤꯅꯀꯣ ꯀꯔꯤꯅꯣꯅꯦ ꯉꯁꯤꯗꯤ ꯃꯥ ꯅꯣꯛꯐꯦꯠꯀ ꯇꯧꯔ ꯁ꯭ꯃꯥꯏꯜꯒ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯃꯤꯍꯨꯟꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯩ ꯍꯥꯏꯇꯥꯔꯦ ꯄꯥꯈꯠꯂꯒ ꯑꯃꯨꯛꯃꯨꯛꯁꯨ ꯄꯥꯈꯠꯍꯟꯗꯕ ꯌꯥꯗꯦ ꯅꯨꯄꯥꯁꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯈꯪꯉꯤꯗꯨꯗꯤ ꯑꯩ ꯅꯪ ꯎꯕꯗ Oh, khangdre nang ay amukin noktor again kalay. Mayam diam hay na tarong ani ako di. Si Jomo. Yerum diam na hapti liye na mo hayak tu jala. Lik pe the number 1 tare ko. Tasing na ay gadi si sumain sa ate to na ti yerum jeng na. Kari na nang mana. Ang put kita ba adeda ay di ang yerum put pa je. Sana kuri pengu eba sempo kora pengu ini bima boga adeda madu kara kopu do kuidri brakang diba polo kai to great la dia de dana put podo aden ai haidra maning de kai no ma magi ama tongan bam le me wakhalon ma tawrami ji maram kari no haidum sinne yum ban ba hin ba isa खरदी है ना कायन हुलो फिद्रो सॉरी गे ग्यानिना रोइबिने मा तारजे लोइ ताथोखिदना अमते याहोद्रे मको कोकता अमते याहोद्रे नंग ओ घी रो अमना घी कितंग हातदी येरुमजे यामते सिना सिलागा मसानुपीगा की खरन नोहेन गे थाकुने तो नोंग नोंग लोइ कंगजिले उपाय लेथि मखादा उत खितंग लेरमेन मी म्यामना मई टेकनागिबगी अदो ककाना लौरुरे असि मरोइना पाकना कुपी सिदा खरा खरा साइबी असि खामेन जिदा जो हाप जिदे यो हापे ते नम दोइने खामेन जिदा जो खरा खरा हापी रे खामेन जी मपान सारा सारा ग केले नि कमान कंगजल लगा खामेन जिदा जो हापी रे si morong matum dabi je kai nom hai de ne Isu kangjalak pa mala mapan je me am sare duga kangjala isu kamai te no hundi adu mamang de jo adi achau do nang ko bimra nga hit ne ha ga thati ro tammi si kamen jo palak tur mana ne mapanti mapalak tur ne jo palak tur ne se kai no nang na hagai su udabro ai di nang ui na hai ui sida ju lo pom mayam pom ju udro hai ma akoi tamo ji ya ya de da makok si pok horak pa na ta na hai ma ya na sa to
ꯅꯠꯇꯅ ꯃꯥ ꯋꯥꯈꯜꯁꯤ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯍꯧꯒꯠꯂꯦ ꯇꯨꯅꯤꯡꯀꯣꯛꯁꯤ ꯌꯥꯝ ꯐꯔꯦ ꯐ꯭ꯔꯦꯟ ꯁꯤꯗꯁꯨ ꯍꯧꯔꯦ ꯁꯤꯗꯤ ꯅꯠꯇꯦ ꯁꯤꯗꯤ ꯑꯣꯏꯕ ꯇꯨꯅꯤꯡꯀꯣꯛꯁꯤ ꯃꯅꯥꯁꯦ ꯄꯥꯛꯅ ꯌꯦꯡꯉꯨ ꯁꯤ ꯈꯨꯄꯥꯛꯁꯦ ꯑꯆꯧ ꯑꯆꯧꯕ ꯍꯧꯒꯠꯂꯛꯑꯦ ꯇꯨꯅꯤꯡꯀꯣꯛꯁꯨ ꯐꯒꯠꯂꯛꯑꯦ ꯁꯤꯗꯁꯨ ꯑꯋꯥꯞꯄ ꯁꯤꯗꯁꯨ ꯍꯧꯔꯦ ꯁꯤ ꯑꯋꯥꯞꯄ ꯅꯠꯇꯦ ꯁꯤ ꯅꯥꯄꯤꯕ ꯃꯔꯣꯏ ꯃꯄꯥꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯉꯧꯖꯩ ꯑꯗꯨꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡ ꯐꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯀꯦꯡꯉꯣꯏ ꯈꯨꯁꯥꯡꯗꯣ ꯑꯗ ꯁꯥꯡꯗꯣꯛꯍꯜꯂꯛꯑꯣ ꯀꯦꯡꯉꯣꯏꯗꯣ ꯃꯄꯥꯟ ꯁꯥꯜꯂꯤ ꯃꯌꯥꯝ ꯀꯦꯡꯉꯣꯏ ꯈꯨꯁꯥꯡꯁꯦ ꯌꯦꯡꯉꯣ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯆꯥꯛ ꯆꯥꯕ ꯀꯨꯝꯃꯤꯉꯩꯗ ꯁꯤꯗ ꯇꯃꯥꯇꯔ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃꯨꯟꯕꯈꯩꯗꯣ ꯑꯩ ꯌꯦꯡꯉꯝꯃꯦ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈ꯭ರೆ ꯉꯁꯥꯏ ꯄꯨꯔꯥ ꯃꯨꯟꯕ 3 ꯄꯥꯜꯍꯧꯔꯕꯅꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯂꯥꯗ ꯍꯦꯛꯇꯠꯂꯣ ꯍꯥꯏꯕꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯤ ꯑꯗꯨ ꯆꯥꯔ ꯃꯇꯨꯡꯗ ꯁꯤꯗꯤ ꯄꯥꯜꯂꯤꯕꯅꯦꯅ ꯇꯧꯁꯦ ꯍꯥꯏꯔꯒ ꯂꯣꯏ ꯆꯥꯊꯣꯛꯑ ꯁꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯨꯔ ꯆꯥꯕꯒꯤ ꯆꯥꯊꯣꯛꯑꯒ ꯃꯀꯨ ꯊꯥꯗꯔꯝꯃ ꯆꯠꯈ꯭ꯔꯤꯁꯦ ꯁꯤꯗꯒ ꯃꯥ ꯁꯨꯝ ꯆꯥꯔ ꯆꯠꯈꯤꯕꯒꯤꯅꯤ ꯁꯣꯝꯗꯗꯤ ꯆꯥꯅꯤꯡꯉꯥꯏ ꯌꯥꯎꯗꯕꯅꯤꯅ ꯁꯤꯗꯗꯤ ꯆꯥꯔꯝꯗꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯃꯊꯛꯀꯤꯁꯤꯗ ꯀꯩ ꯆꯥꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯁꯤ ꯃꯈꯥꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯃꯛꯄꯁꯦ ꯑꯁꯤ ꯉꯁꯤꯐꯥꯎ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯑꯩ ꯈꯜꯂꯦ ꯁꯤ ꯀꯅꯥꯅ ꯁꯥꯟꯅꯔꯝꯕꯩꯅꯣꯅ ꯊꯥꯗꯠꯂꯒ ꯀꯩꯅꯣ ꯇꯧꯔꯝꯕꯖꯥꯠꯅꯤ ꯑꯗꯨꯗꯤ ꯁꯤꯁꯤꯗꯤ ꯍꯥꯟꯅ ꯑꯩꯅ ꯃꯔꯣꯏ ꯍꯦꯛ ꯆꯠꯄꯗꯣ ꯑꯥ ꯑꯗꯨꯗꯤ ꯁꯤꯗꯤ ꯇꯥꯍꯧꯋꯦ ꯑꯩꯗꯤ ꯅꯨꯡꯁꯤꯠꯅ ꯀꯦꯜꯂꯛꯏꯕꯣꯏ ꯅꯤꯡꯉꯦ ꯁꯤꯒꯗꯤ ꯑꯝꯇ ꯌꯦꯡꯉꯝꯗꯦ ꯑꯩꯁꯨ ꯕꯥꯇꯤꯟ ꯂꯧ ꯆꯠꯈ꯭ꯔꯕꯗ ꯑꯁꯤ ꯌꯦꯡꯉꯝꯗꯦꯕ ꯏꯁꯤꯡ ꯈꯔ ꯌꯥꯎꯋꯦꯅ ꯁꯤꯗ ꯆꯥꯏꯁꯟꯕ ꯂꯥꯛꯄꯅꯦꯕ ꯇꯤꯜꯍꯧꯒ ꯁꯤꯗꯩꯗ ꯇꯤꯜꯍꯧ ꯑꯆꯧꯕꯗꯣ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯁꯤꯗꯅ ꯑꯃꯨꯛ ꯐꯨꯛꯑ ꯆꯥꯊꯣꯛꯈ꯭ꯔꯦ ꯁꯤꯗꯁꯨ ꯁꯤ ꯃꯅꯥꯒ ꯂꯣꯏ ꯊꯥꯗꯠꯂꯝꯃꯤ ꯌꯦꯡꯉꯣ ꯁꯤꯗ ꯐꯨꯛꯇꯠꯂꯒ ꯊꯅꯝꯃꯤꯁꯦ ꯇꯤꯜꯍꯧꯁꯦ ꯆꯥꯎꯔꯦꯅ ꯇꯧꯅꯤ ꯑꯩꯅ ꯈꯪꯉꯛꯏꯁꯤꯅ ꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥꯁꯦ ꯁꯤꯗ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯟꯕꯤꯒꯦ ꯇꯧꯕꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯀꯩꯅꯣ ꯉꯁꯤꯁꯦ ꯏꯔꯦꯛ ꯂꯦꯛꯊꯔꯦ ꯐꯤꯕꯝ ꯆꯥꯗꯦꯗ ꯃꯅꯥꯒ ꯀꯦꯜꯂꯤꯗꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯝꯕꯅꯦ ꯁꯤꯂꯥꯅ ꯃꯅꯥ ꯑꯉꯥꯡꯕ ꯍꯦꯛꯇꯣꯏꯔꯥ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯌꯦꯡꯕꯗ ꯂꯦꯛꯊꯩꯗꯅ ꯈꯟꯕ ꯑꯩ ꯌꯣꯡꯅ ꯆꯤꯡꯕꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯐꯤꯕꯝ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯂꯦꯛꯊꯔ ꯂꯩꯇ꯭ꯔꯥ ꯁꯤꯅ ꯐꯖꯅ ꯁꯦꯝꯃꯝꯕꯗꯣ ꯑꯁ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯌꯦꯡꯉꯣ ꯆꯥꯕꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥꯗꯨ ꯃꯀꯨ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯥꯅ ꯆꯥꯈꯤꯕꯩꯅꯤ ꯑꯗꯨ ꯅꯝꯃꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯥꯃꯦꯟ ꯁꯤꯗꯒꯤꯅꯦꯕ ꯑꯩ ꯈꯪꯉꯛꯏꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯀꯩꯅꯣꯝ ꯇꯧꯕꯤꯗꯅ ꯑꯩ ꯁꯨꯝ ꯌꯦꯡꯕ ꯐꯅꯌꯥꯝ ꯃꯨꯜꯍꯧꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯑꯅ ꯀꯅꯥꯅꯣꯝꯅ ꯇꯥꯟꯊꯣꯛꯄ ꯖꯥꯠꯂꯣ ꯈꯪꯗꯦ ꯑꯗꯣ ꯐꯨꯀꯥꯏꯔ ꯆꯥꯔꯝꯗꯦ ꯑꯁꯤ ꯑꯁꯪꯕ ꯀꯩꯀꯩꯁꯤꯗꯤ ꯑꯃꯨꯛ ꯁꯣꯛꯑꯝꯗꯦꯕ ꯅꯍꯥꯟꯃꯨꯛꯇꯤ ꯑꯁꯪꯕꯁꯤ ꯂꯣꯏ ꯍꯦꯛꯇꯠꯂ ꯊꯅꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯃꯔꯣꯏ ꯍꯥꯏꯕ ꯖꯥꯠꯁꯤꯃ ꯃꯔꯣꯏꯁꯦ ꯅꯍꯥꯟꯃꯨꯛ ꯃꯥꯅ ꯆꯥ ꯉꯝꯗꯕꯈꯩꯗꯣ ꯂꯣꯏ ꯐꯨꯛꯇꯠꯂ ꯂꯪꯊꯣꯛꯑꯝꯕꯅꯦꯕ ꯉꯁꯤꯗꯤ ꯈꯔ ꯈꯛꯇꯃꯛ ꯆꯥꯔꯒ ꯆꯠꯈꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨ ꯁꯤ ꯃꯆꯥ ꯑꯃꯨꯟꯕ ꯈꯔꯗꯤ ꯄꯥꯜꯂꯦꯕ ꯑꯃꯅꯤ ꯑꯗꯨ ꯃꯤꯅꯒ ꯃꯊꯛꯇꯩ ꯎꯕꯗ ꯑꯁꯣꯝꯗꯒꯤ ꯇꯥꯟꯕꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯕ ꯑꯁꯣꯝ ꯃꯅꯨꯡꯗ ꯂꯩꯕ ꯀꯥꯡꯕꯨ ꯃꯣꯏꯅꯒ ꯎꯕꯗꯒꯤ ꯇꯥꯟꯕꯤꯈ꯭ꯔꯕ ꯈꯪꯗꯦ ꯃꯃꯥꯡꯗꯗꯤ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯂꯣꯏ ꯍꯦꯛꯇꯠꯂ ꯅꯩꯈꯥꯏꯔ ꯊꯅꯝꯃꯤꯗꯅ ꯀꯣꯕꯤꯁꯦ ꯃꯅꯥ ꯈꯔ ꯆꯥꯎꯊꯣꯛ ꯍꯣꯏꯅꯦ ꯀꯣꯕꯤ ꯃꯅꯥ ꯆꯥꯈ꯭ꯔꯦ ꯇꯨ ꯃꯔꯛꯇꯒꯤ ꯁ꯭ꯋꯥꯏꯁꯨ ꯐꯛꯑ ꯆꯥꯈ꯭ꯔꯤꯁꯦ ꯁꯤꯗꯩꯁꯨ ꯃꯥꯏꯗꯤ ꯀꯣꯠꯂ ꯆꯥꯈꯤꯕ ꯃꯥꯜꯂꯦ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯑꯩꯅ ꯀꯩꯅꯣꯁꯦ ꯀꯣꯕꯤꯁꯦ ꯂꯦꯟꯊꯠꯂꯁꯤ ꯁꯤꯂꯥ ꯀꯟꯕꯁꯨ ꯐꯖꯅ ꯀꯜꯂꯦ ꯇꯨ ꯈꯨꯀꯟ ꯑꯃ ꯀꯩꯅꯣ ꯇꯧꯔꯁꯤ ꯍꯣꯔꯦꯟ ꯂꯦꯜꯂꯁꯤꯔꯥ ꯉꯁꯥꯏꯁꯦ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯡꯅ ꯆꯥꯊꯣꯛꯑꯝꯕꯗꯣ ꯌꯣꯡꯁꯦ ꯉꯁꯤ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏꯗꯤ ꯎꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯉꯁꯤ ꯂꯥꯛꯑꯃ ꯇꯥꯟꯈ꯭ꯔ ꯃꯤꯅ ꯂꯥꯛꯄꯗꯨ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯂꯥꯛꯑꯔꯣꯏꯅ ꯇꯧꯔꯒ ꯇꯤꯜꯍꯧ ꯉꯁꯥꯏ ꯈꯔ ꯎꯠꯂꯛꯄꯗꯣ ꯑꯗꯨꯒꯤ ꯑꯋꯥꯠꯄꯗꯣ ꯑꯃꯨꯛ ꯂꯣꯏ ꯐꯨꯛꯇꯠꯂꯝꯃꯤꯗꯣ ꯂꯣꯏ ꯅꯩꯈꯥꯏꯔ ꯊꯅꯝꯃꯤ ꯁꯤꯗꯒ ꯇꯥꯔꯦ ꯇꯤꯜꯍꯧꯁꯤ ꯃꯆꯥꯁꯤ ꯃꯥ ꯐꯨꯛꯇꯠꯅꯕ ꯆꯤꯡꯉꯨꯔꯝꯃꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯉꯁꯥꯏ ꯈꯔꯗꯤ ꯆꯥꯊꯣꯛꯈ꯭ꯔꯦ ꯈꯔ ꯌꯥꯝ ꯄꯥꯜꯂꯝꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯋꯥꯠꯄꯗꯣ ꯑꯃꯨꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯂꯦꯝꯍꯧꯕꯗꯣ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯀꯨ ꯇꯥꯔꯤꯌꯦ ꯁꯣꯝꯒꯤꯁꯤꯅ ꯉꯁꯥꯏ ꯆꯥꯈꯤꯕꯅꯦꯕ ꯁꯤꯗꯒ ꯇꯥꯔꯤꯕ ꯃꯀꯨ ꯇꯥꯔꯤꯕ ꯑꯃꯨꯟꯕꯒꯤ ꯃꯀꯨ ꯇꯥꯍꯧꯔꯤ ꯁꯤꯗꯤ ꯍꯧꯖꯤꯛ ꯆꯥꯈꯤꯕ ꯃꯥꯅ ꯉꯁꯥꯏ ꯁꯤ ꯃꯊꯛꯀꯤ ꯇꯥꯍꯧꯕꯅꯤ ꯁꯤ ꯂꯣꯏ ꯆꯤꯡꯊꯠꯂꯦ ꯃꯥ ꯈꯥꯃꯦꯟꯒ ꯀꯤꯈꯠꯄꯒꯁꯤ ꯂꯣꯏ ꯐꯗ꯭ꯔꯛ ꯐꯗ꯭ꯔꯛ ꯂꯥꯎꯔꯦ ꯃꯥ ꯆꯤꯡꯊꯠꯄꯒꯤ ꯃꯅꯥꯒ ꯂꯣꯏ ꯇꯠꯂꯦ ꯇꯤꯜꯍꯧꯁꯦ ꯉꯁꯥꯏ
ꯄꯥꯝꯕꯤ ꯑꯅꯤ ꯈꯛꯇꯅꯤ ꯆꯥꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯂꯥꯛ ꯁꯥꯔ ꯂꯩꯔꯝꯃꯤꯗꯣ ꯑꯗꯨ ꯇꯤꯜꯍꯧ ꯈꯛꯇ ꯅꯠꯇꯅ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯦ ꯆꯅꯝꯗꯤ ꯆꯥꯈꯤꯗꯦ ꯇꯣ ꯍꯋꯥꯏ ꯃꯨꯕꯤꯁꯨ ꯊꯨꯗꯦꯛ ꯑꯃ ꯆꯥꯈꯤꯕꯗꯣ ꯁꯤ ꯃꯆꯥ ꯃꯆꯥ ꯄꯥꯜꯂꯛꯄꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯁꯤꯗ ꯆꯥꯔꯒ ꯄꯥꯝꯕꯤꯁꯦ ꯊꯨꯗꯦꯛ ꯊꯅꯝꯃꯤ ꯑꯗꯣ ꯌꯣꯡꯖꯩ ꯂꯥꯛꯄ ꯉꯁꯤꯒꯤꯗꯤ ꯁꯨꯡꯎ ꯎꯍꯧꯗꯦꯕ ꯉꯁꯥꯏ ꯆꯥꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦꯅ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂ ꯆꯥ ꯂꯩꯔꯝꯃꯦ ꯇꯧꯏ ꯑꯗꯣ ꯍꯋꯥꯏ ꯃꯨꯕꯤ ꯆꯥꯛ ꯁꯤꯗꯒ ꯊꯥꯗꯠꯂ ꯂꯪꯊꯣꯛꯏ ꯌꯦꯡꯉꯣ ꯑꯗꯣ ꯁꯤꯗꯒ ꯍꯋꯥꯏ ꯃꯨꯕꯤ ꯃꯥꯁꯤ ꯃꯀꯨ ꯃꯅꯨꯡꯗꯒ ꯇꯥꯏꯌꯦ ꯑꯁꯣꯝꯗꯁꯨ ꯃꯔꯨ ꯃꯅꯨꯡꯗꯁꯨ ꯃꯔꯨ ꯇꯥꯔꯤ ꯁꯤꯗꯒ ꯃꯥ ꯆꯥꯈꯤꯕꯩ ꯐꯝꯃ ꯆꯥꯈꯤꯕꯩ ꯇꯧꯔꯤꯁꯤꯕ ꯁꯤ ꯍꯋꯥꯏ ꯃꯨꯕꯤ ꯉꯥꯛꯇꯅꯤ ꯁꯤ ꯃꯥꯁꯦ ꯐꯖꯅ ꯈꯤꯜꯂꯒ ꯐꯝꯃ ꯊꯦꯛ ꯆꯥꯔꯕ ꯖꯥꯠꯅꯤ ꯑꯗꯨ ꯁꯤꯗꯒ ꯂꯣꯏ ꯊꯨꯗꯦꯛꯑꯝꯃꯤꯌꯦ ꯃꯥ ꯊꯠꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨ ꯁꯣꯝꯗ ꯃꯇꯣꯟꯒ ꯊꯠꯂ ꯆꯥꯊꯣꯛꯏꯖꯕ ꯀꯔꯥꯏꯗ ꯑꯃꯨꯛ ꯍꯣꯁꯇꯦꯜꯗ ꯂꯥꯛꯏꯕꯅꯣ ꯀꯥꯆꯤꯟꯗ ꯂꯩꯕꯒꯁꯤ ꯂꯣꯏ ꯎꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯃꯥꯅ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯌꯥꯎꯗꯕꯅꯤꯅ ꯑꯃꯨꯛ ꯆꯥꯗ꯭ꯔꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯔꯇꯟ ꯊꯤꯌꯥꯝꯒꯤ ꯗ꯭ꯔꯃꯥ ꯂꯩꯌꯦ ꯅꯍꯥꯟ NHDꯒꯤꯗꯨꯗ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯂꯩꯌꯦꯗꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯒꯦꯅ ꯆꯠꯄꯅꯦ ꯗ꯭ꯔꯃꯥꯁꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯗ꯭ꯔꯤ ꯑꯗꯣ ꯃꯦꯇ꯭ꯔꯣ ꯉꯥꯏꯔꯤ ꯃꯦꯇ꯭ꯔꯣ ꯂꯥꯛꯄꯗꯤ ꯂꯥꯛꯑꯦ ꯉꯁꯤ ꯈꯤꯇꯪꯗꯤ ꯊꯦꯡꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏ 5:30 ꯍꯦꯜꯂꯦ ꯊꯣꯏꯊꯣꯏ ꯁꯣꯝꯗ ꯌꯦꯡꯉꯣ ꯃꯦꯇ꯭ꯔꯣꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯍꯣꯔꯦꯟ ꯗ꯭ꯔꯃꯥꯁꯦ ꯌꯦꯡꯕ ꯍꯩꯗꯣꯔꯤꯕ꯭ꯔꯥ ꯍꯩꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂ ꯇ꯭ꯔꯥꯏ ꯇꯧꯔꯨꯒꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣꯗ ꯌꯦꯡꯕꯗꯒꯤ ꯍꯦꯟꯅ ꯌꯦꯡꯗ꯭ꯔꯤ ꯇꯤꯚꯤꯗ ꯃꯦꯇ꯭ꯔꯣ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛꯇꯣ NHD ꯌꯧꯗꯣꯔꯦ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗꯩ ꯀꯨꯝꯊꯔꯛꯑꯒ ꯑꯃꯨꯛ ꯁꯣꯝꯗ ꯊꯣꯛꯂꯛꯑꯕꯅꯤ ꯉꯁꯤꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦꯗ ꯂꯩꯔꯤꯔꯥ ꯂꯩꯇ꯭ꯔꯤꯔꯥ ꯅꯍꯥꯟ ꯂꯩꯌꯦꯗꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗ ꯂꯤꯂꯥ ꯍꯥꯟꯅꯗꯤ ꯃꯣꯏꯅ ꯂꯤꯂꯥꯅꯤ ꯍꯥꯏ ꯑꯗ ꯑꯩ ꯀꯅꯥ ꯂꯤꯂꯥꯅꯣ ꯍꯥꯏꯕꯗ ꯁꯤꯂꯥ ꯍꯥꯏꯕ ꯔꯇꯟ ꯊꯤꯌꯥꯝꯒꯤ ꯂꯤꯂꯥꯅꯤ ꯑꯩꯅ ꯔꯇꯟ ꯊꯤꯌꯥꯝꯗꯤ ꯗ꯭ꯔꯃꯥꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯐꯥꯎꯕꯗꯨꯕꯨ ꯃꯥꯗꯤ ꯀꯥꯏꯗ ꯂꯤꯂꯥ ꯇꯧꯗꯣꯏꯕ ꯑꯗꯨꯏꯁꯨ ꯍꯤꯔꯥꯃꯣꯇꯤ ꯍꯣꯏ ꯀꯥꯡꯕꯨꯅꯤ ꯀꯥꯏ ꯍꯥꯏꯌꯦ ꯃꯥ ꯑꯩꯅ ꯀꯩꯅꯣꯁꯦ ꯔꯇꯟ ꯊꯤꯌꯥꯝꯅꯒ ꯏꯔꯤ ꯆꯠꯂꯅꯦ ꯃꯥ ꯂꯤꯂꯥ ꯃꯥꯗꯤ ꯊꯤꯌꯦꯇꯔꯒꯤ ꯑꯐꯥꯎꯕ ꯅꯨꯄꯥꯅꯤꯗꯅꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯗ ꯑꯩꯅ ꯀꯃꯥꯏꯅ ꯂꯤꯂꯥ ꯁꯨꯃꯥꯡ ꯂꯤꯂꯥꯒ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯑꯗꯩꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯗ꯭ꯔꯃꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦꯅ ꯍꯥꯏ ꯑꯗꯣ ꯄ꯭ꯂꯦꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯗꯤ ꯌꯦꯡꯗ꯭ꯔꯤꯕꯀꯣ ꯂꯥꯏꯐ ꯑꯣꯏꯅꯗꯤ ꯇꯤꯚꯤꯗꯗꯤ ꯌꯦꯡꯈ꯭ꯔꯦꯕ ꯗꯨꯔꯗꯔꯁꯟꯗ ꯑꯗꯨ ꯅꯠꯇꯅ ꯄ꯭ꯂꯦ ꯑꯃꯨꯛꯇ ꯌꯦꯡꯗ꯭ꯔꯤꯕ ꯌꯨꯝꯗ ꯊꯤꯌꯦꯇꯔꯗꯒ ꯆꯪꯉꯒꯗꯤꯀꯣ ꯑꯗꯣ ꯉꯁꯤ ꯀꯩꯒꯨꯝꯕ ꯂꯩꯔꯝꯃꯒꯗꯤ ꯌꯦꯡꯉꯒꯦ ꯂꯩꯔꯝꯗ꯭ꯔꯒꯅ ꯍꯣꯔꯦꯟ ꯑꯀꯣꯏꯕ ꯍꯥꯏꯐꯦꯠ ꯌꯦꯡꯉ ꯍꯟꯈꯤꯕ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔꯣ ꯁꯤꯂꯥꯁꯤꯉꯁꯤ ꯆꯠꯇ ꯌꯥꯔꯣꯏ ꯑꯗꯣ ꯑꯩꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯌꯦꯡꯉꯨꯔꯁꯦꯅ ꯂꯥꯛꯑꯕꯅꯤ ꯉꯁꯤꯗꯤ ꯃꯩꯇꯩ ꯃꯆꯥꯁꯨ ꯑꯝꯇ ꯆꯠꯄ ꯎꯗꯦ ꯁ꯭ꯋꯥꯏꯒꯤ ꯂꯝꯕꯤꯁꯤꯗ ꯃꯅꯨꯡꯗꯗꯤ ꯈꯪꯗꯦ ꯅꯍꯥꯟꯃꯨꯛꯇꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯂꯣꯏ ꯌꯦꯡꯕꯅꯤꯅꯕ ꯃꯤꯁꯦ ꯐꯅꯌꯥꯝ ꯊꯦꯡꯅꯩꯑꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯒꯤ ꯄ꯭ꯂꯦꯒꯨꯝꯕꯁꯤꯗꯤ ꯃꯤꯁꯦ ꯑꯈꯟꯅꯕ ꯑꯣꯏꯅ ꯌꯦꯡꯉꯛꯏꯗꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯊꯣꯏ ꯉꯁꯤ ꯀꯩꯗꯧꯔꯝꯒꯅꯤ ꯌꯨꯝ ꯆꯠꯁꯦꯗ ꯍꯥꯏ ꯂꯩ ꯑꯗꯣ ꯃꯅꯨꯡ ꯆꯪꯉ ꯌꯧꯗꯤ ꯌꯧꯔꯛꯀꯗꯧꯔꯦ ꯃꯅꯨꯡ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯁꯤꯗꯩꯗ ꯑꯁ ꯃꯥꯏ ꯃꯈꯨꯠꯁꯤ ꯆꯥꯎꯋꯤꯍꯦ ꯁꯤꯗꯩꯗ ꯗ꯭ꯔꯃꯥ ꯏꯕ ꯃꯥꯜꯂꯦ ꯀꯣꯂꯣꯝꯒ ꯈꯨꯆꯥꯎ ꯑꯃꯅꯤ ꯁꯤꯗ ꯃꯌꯥꯝ ꯐꯣꯇꯣ ꯁꯦꯁꯟ ꯇꯧꯅꯔꯦ NHD ꯊꯥꯕꯒꯤ ꯒꯦꯠꯀꯤꯁꯤꯗ ꯂꯥꯏꯠꯁꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯃꯌꯥꯝꯁꯦ ꯁꯤꯗꯩꯗ ꯐꯣꯇꯣꯒ ꯀꯥꯞꯅꯔꯤꯕ ꯃꯌꯥꯝꯁꯦ ꯔꯇꯟ ꯊꯤꯌꯥꯝꯒꯤ ꯐꯣꯇꯣꯗꯤ ꯎꯔꯦ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯃꯥ ꯀꯥꯡꯕꯨ ꯄ꯭ꯂꯦ ꯑꯝꯇ ꯌꯥꯎꯕ꯭ꯔꯥꯅ ꯊꯤꯕꯅꯦ ꯌꯥꯎꯗꯤ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯀꯗꯥꯏꯗ ꯊꯦꯠꯄꯅꯣ ꯈꯪꯗꯦ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ मथक मीले पीजे मैं स्टोर में फमे
sida chana thaknaba hawuju yauri akhoi rongi kan stall yaurdi manung changa ulake atai gidi sida sana lupa gi stone ule brush jewelry lik kari gumba ngakni sidana lariki lere sida saba thakko gini stall kara loan maju yaure moi ngasina roi gor mane sidana koi dry fruits में हम ले पिरोन की स्टोर जो है ऐसे ना ऊन सापोन की खापाई करी करा कोई मैं मानूंगा क्लोजिंग सेरेमनी दो कभी रखा नो सेटर पर्सनैलिटी मयाम अमा कनोता हो रहे वांगांग हो रही अतो मतियं का कियंग तैदी कैसु कोई याम यंगमद्रे अदो चल लगे न थोगले से सिला द केनम तंगी सिला ngasi drama kam do fajabra Ratan Thiyamgi play je kadai de no gyan ta dre ida na tabra kai no gyan nam ta da adum hala koi chi ti ra ga round ko chalu re koi yum longi mai tim ja jam ta ude jaga to pudara ju khangde na andi koi na lakda tang 30 rupiah lai Ratan Thiyamgi la ola on haire akoi di sida dum oi bening dana la adu oi ramdre bas to oi chakar jiro bas to ningiro AC na ta ba AC na ta ba bas tu di khangde kam ka la ka de na adu metro chakar jila adu ma AC gari to mu sa ya de